lamdamasida sahi khudingi sing fangdabagi awaba mayok narbasu lekai lekai da pukri fumjinduna community hall sagatpagi tabakti leptana satharlei Sandarong Pijari. Lamdamasida sahi khudingi March amadi April thada ising marang kaina phangdabagi awaba kaya miyamna thengnaduna laklabasu lekai lekai da leiriba pukri sing phumjinduna community hall sagatpagi tabakti leptana satharlei handak sahi gisu ising ningthina phangdabagi mayok narba yai haina akhang hei singna phongdoknaba leikre mamangi sahi singda ising phangdabagi awaba mayok nabadagi ising liter lesing amada lupa 7 tagi lupa lesing ama phawba leinaba ahing haugatuna ising phangnanaba arapa mafam singda sanaba yakre akhang hei singna ising ningthina fangnanaba mahusagi leijiriba pukri amadi pa sing ningthina semgatpa community hall sabagi mohutta lekai lekai da ising yoknaba pukri nauna tawbuna phare haiba wafum kaya phongdokpa leikhrabasu ngasi phawba mari leinaba singna amadi miyamna thabak oina paikhatpagi mamitadri masigi mohutta local MLA singna maki local MLA development fund ge khwaidigi laiba moongda miyamgi thabak tawribani haiduna pukri amadi ising tungduna leiriba mafam sing phumjillaga community hall sagatpagi thabak leptana satharlei akhang hai singna phongdokpa wafum ga tayona na tawriba thabak thorom sing asina handak sahi khaktana tana lakadurba sahi sing da su praja singna ising ningthina phangdabagi awaba sahi khudingi mayok naba yabagi pibamda leiri Manipur Police Department ki leiriba police personnel singi manungda personnel khana police department bumi amda phajadana uhanna bagi thabak sathare Manipur ki police personnel ayamana praja singda yenglibam yenga Germany ge police personnel singna praja singi damakta khanbaga yamna sauna khenaba lei haina Germany da aircraft sabagi thabak toriba mechanicals engineer Naruf awang lekai digi saktina ISTV news ka unabada phondorok Germany ki moigi lairiba ekoi ki chana kanglon haitare masiga India plus ekoi Manipur ga kari kari khenaba ui mi gi hospitality da natragana yumlai kairi da natragana moigi chana lon bebhar haitare masista ekoi lam ga Germany ga India ga kari kari khenaba ui khenaba di mayam ama laikre adu sak khenaba dona wakhalon ju khenai aduna khenaba mayam du Pandai matam lai tergajo amak khakti haijage ado adami sing se respect yam laina hinge adi aibdi discipline lai adi matakta miyam se respect yam tham heta ado Manipur se sidha bai wadina te phatte bai wazuna te ado sika udaba kumba haitar Manipur da ado ai samakta di min respect to honingba ado aina di mion da halaga respect pi ge habdu di ado wakhanda laite adona discipline laiba adagi kitang mi amabu mi ama oibagi respect pipam thopa respect to di bihaning haitar samna haibada nahamak tawero 31st nindang sida yam nuai taba incident ama thoi haitar da akogi nindang je agi sister in law je hospital da delivery case ama khaki laibu da tarka laibagi ising asaba kar pu ge na nindang da chatpa matam jida akogi police constable amaga hawaldar magana khame nindang sida pung kya dai do pung si mapan tam ki chang oranga mafam na kadawai da mafam si asi Gandhi Avenue Haijan bang gi machin da wa se kradum rough oina ngang ko ado rough oina ngang ba khat utaba physically assault chu tawre ado aina haijaning bodi leiba pajamayam sidi low aware oram da baya yes ado duty thoiba makhoi makti police personnel masamakti low aware oraga soiba mem do yengjan gena tholak pani na to ado yengjan ga da ba leiba moina hana physically assault oraga violence tholaga di Karamba Prajana corporate toning ni haibdi natra policing da moina di corporate tawde haiba adu praja sing ju abdi police ta approach to boche line thona ba haibdi relationship to phana hona ba da thoiba police department hairga joy police department mak tisida ni bini da haibdi police ki samkhara mamai oriba thoiba laiba constable ero hawalda ero ASI ero mo sing je kitang behavior sing je kitang fazana chalhaning ida ado ai ada Germany de lebi matam da hama makta da ai account sing hack tawra ko ai bank account hack tawgiba adagi credit card information hack tawgi se ai hama Germany de lending to ba thamai manung da thoe ai police station jalaga tanaba matam da yam thina kaidano
yam phajana treat tawai aduga case tu da kai progress la ya je azudum inform tawai ko adu matakta yam thina cooperative boy bai tar adu aina mi lam da leibu aphaba do kalak tra bai tar manipur dus main thogadi yam hena phani ko haibu Sangba sagat pagi thabak paket pada law ubai aba mafam sing suandana ba thorang paikal lagini haina Deputy Chief Minister Gai Khangam na phongdoki ba wafambo Maite International Civic Action Network na thagat ba phongdorli Manipur ki tunglam chatu sana ubangamba luchingba amani haibada haiman bathokloi hairi the Manipur Conservation of Land and the Wetland Act 2014 asi chanahanbiu lisingani subna taramari gi August ki tang kungama panda Manipur ki governor na SNP duna amadi sahi adumaki September ki tang anida sarkar ki gazette phongduna chanaba haukraba ek asi da piriba provision singi matungi na state asigi tampak ta leiriba law unariba amadi law ubaya ba mafam amatada law singubaga mari lainada ba thabak thorum amata sathaba yade Sathaba Pamlagana Mari Lenaba SDO Amadi Local Monitoring Committee member Amagi Kuthangda application submit Tauduna Ek Asiga Mari Lenana Thamliba State Level Committee Dagi Hana Ayaba Logadabani Hari Committee na Ayaba Piraklaba Matamda applicant Adugi Lophamda Lau Singubaga Mari Lenadaba Tabaksing Pangtopuyagani Ek Asibu Nauna implement Tauduna Matau Taudana Ladiba mechanism Asibu Hingat Hanbaga Loinana Ek Asigi Makada Pangtokadaba Tabak Thorum Sing Nauna streamline Tobiu Hari Lau Singwagi Lam Kanana Bohonabada, Mikana Chansilakaba Kongjanga Club, Civil Society Organization Amadi, Nupi Loop Yauna, Miamna Mating Pangbiu Haina, Kangalagli. School Games Federation of India gi miyang makhada Directorate of Education and Sports Delhi Government Sinduna Delhi gi Satrasal Stadium da satriba humbumatui suba National School Games Sepak Takraw Under 19 Boys ki quarter final match da Manipur na CBSE bu ani simno da point kunmathoi tara kunmathoi tareta maitiba piduna quarter final changkhre Assam ki Sonitpur Biswanath Seriali da leba Northeastern Regions Farm Machinery Trainings and Testing Institute da numit tara mangani gi oiba Farm Machinery gi training program da saru yarunaba Manipur gi Khangalabalomi Nepho ngasilam thakre Sanjen thong da leba Agriculture Office ki gate mamang gi kada gi Additional Chief Engineer oiba ke Manoranjan lam thage training program asida nupi longmi kunmari amadi nupa longmi tara taruk saru yari program asi Agriculture Department na lepna sathrakpa longmi singda tongan ba kana ba pibagi pandam da pangthokpani Training Lawyer Lomi Singh Department ki thabak thorum sing da khudong chaba pigini haina Additional Chief Engineer ke Manoranjana phongdoke Makoi ji masigi training ji tawraga di certificate pirakani moya da India ko kanona Biswanath Charaili na Director Training and Testing Institute Biswanath Charaili na koige moya certificate pirakani ayeng certificate tawraga department da makoi na koige subsidy gi director lawda power tiller lawba adigi lawi na ba law khang na ba combine harvester ising kilapam lawu matabasu photo set copy um tawraga enclosure ko matabda atai farmer degi di moidana hana koi special consideration pigani moina hana number 1 da thamone moi training pass ho jingena Kurai Ayangpali Road leba Langdai Punban Nupilof ki Maira Sangla lamangasi Wangkai Kendra gi MLA Y Irabona Sangaduna miyam da khujina krai Ima event sing kayuma phatam nom tawra na traga adune Green Chilies Films ki manga suba production nungsibi gengtok amasung taruk suba production nangi saktam gi yapathongni thorum ngasi kai sampata leba Maipa Dance Studio da pangthokre toromadu da hanagi MLA Bijay Koizam film forum gi president Surjakant yauna film gi lamda thabak tawriba mioi kyasu saruyake Losila padamur paw mukana lamdam asida sai khudingi sing phangdabgi awaba mayok narbasu laikai da pukri phumjinduna community hall sagatpagi thabakti leptana sathrali How's it? ISTV Pau Matang Slozere, Puno Pomukana, Krundari.